News Lapu Miyang Tabi Bukwai Kuno Butaram Oksari. Hoy sa thari ba FIFA World Cup ni singani kuntaruki ani suba semi final match hanaki bagi samdakpa pawdam miyam na khangan jari. Ahan mata third place amadi final match hanaga ba matam amasung numit sing khangan jari. July 19 2:30 AM da France amati England na Miami Stadium da third place match hanaba hogani. July 20 12:30 AM da Spain amati Argentina na New Jersey Stadium da final match hanaba hogani. Makha tarapota World Cup ki samdakpa pawdam. Injury time da Sankiba Martinez ki panjana Argentina finance sankre. Canada Mexico amadi US na yumbu orga satharak deba FIFA World Cup ni singani kontur ki ngasi sanakiba ani suba semi final match ta Argentina na England bu maitiba pidam laga finance sang bangam ki baga loina tha sigi kunda Spain ga final da akan ba namba tawnar gani. Atalanta Stadium da ngasi nongalam dagi haurga England na mari ani ahum ama format aduga Argentina na mari ani da format sanaba hokiba match adugi oina hagula bagda England gi sanori singna bon hena paiduna sanaba ngam ki adu oinamak Argentina ki sanoi sing tamna control tawdun lakchana sanaba horki match asida Argentina na bon paibi sangsada humari oikiba matamda England na bon paibi sangsada kutha taruk oiki leba ani na akan momong da namba tawno ki adugi oina panjin sanna ba hona ki ba sing mai pak ba ngamna ki de maduna maram oiraga ahan mahap loi phawda tim ani mangna panjin amata sanaba ngamdra leki ani subhab sanaki ba adu da leba ani maki sanori singna makhoi gi leba ki mingsat purapa ngamna ba gi damakta haisima sing mapung phana uthona dona sanaki match adugi yakai manga suba minute England na khonglei tu na counter etema chathar khibu ga loina match adugi ahan ba panjan san bangam ki panjan adu team adugi sanaroi Anthony Gordon na san kibani Argentina gi maikedi makhoi gi mayok ta san kiba panjan adu handok pa ngamna ba akan mamong da sanaki match adugi marfu ga manga suba minute Argentina gi sanaroi Enzo Fernandez na panjan amasan ba ngam khiba ga loina laiba ani mana panjan amamam da manana naiki panjin amamam da manana lai raba matung match adu mai pa ngamna gi damak akan ba attack sing sathana duna panjin sambang ngamna ba honara ki ani suba half ki injury time da Argentina gi Lautaro Martinez na panjin amasan bangam ki match ki apiba aroi matam phawda England gi makai digi panjin adu equalize tawba ngam khidabna maram oirga match adu Argentina na panjin ani amada mai pa laga finance ngam ki bani match asida Argentina gi sanare ohom aduga England gi sanare amada referee na yellow card sing book tawki match adu da England na Anthony Gordon gi anak pamham di kaudra san khiba gon gi matiang na ani suba hapta ngan na mangchin thaki adubu matung tarakpada Elzo Fernandez na arapa mafam di attempt tawduna equalizer san ki Fernandez gi gon san nab gi nama pass phangna ki ban Lionel Messi na matung tarakpada maudain thoi suba minute cross ama piraga mai pak pagi gon san nab gi panda poram jat ki course adu dagi Martinez na athapa poslom dagi heading tawsindura mai pak pagi gon du san ki Argentina na June 20 ni thogaba numit ki angan ba ayuk pungkai sepada New York New Jersey da stadium da sananga driba final da makoina Spain ga namba tawnar pa matam da sahi mari gi mamang da makoina Qatar da laukiba Titan adu kanuna amu hanan launa ba hona kanda gani match asaja Argentina na makata na taksin da sanaki substitute Rodrigo Di Pona Max Alistair gi yenglaga asoiba amata yawdraba cross ama piki adubu Liverpool midfielder asigi headed adu poster palaga thaktor ki makha tarpada masigi athapa phamdagi kausan bada athapa post ki hek mataida paithor ki Fernandez na yat kuntra mu lapa mafam de safu kalaba shot ama kausan bada pip Foden khusan ngakthok ki badagi noina namaduna Argentina gi equalizer sanna bahona bagi reaction ama oyen ki miku khra lerga Messi na Fernandez ki pass pitok pisin taunarga sanaki amasung sensi midfielder asina bon phangbaga yat kumanga rom lapa mafam de athapa kasilom de kausan ro gonsan ki Argentina na lepa laitana attack toksinduna sanar ki ba aduna England khangodana moktona hantarpa manki Mac Alistair gi area digi wangmadi alemba shot ama kausan bada amu hanna post palaga aremba taki masigi matungda Messi gi loose run ama loksin ki amasung madubu khonglei thuna Martinez na cross tawki Martinez na sabu kalaba head ama toksin bada fifth fourth pa thingnaba upai amata lehendana finance sangbagi gonsan ki lagneba tarikunda Spain amadi Argentina na New Jersey Stadium da final match hanagani matang asida FIFA World Cup ni sigani kuntaruki England amadi Argentina ani na sanakiba ani suba semi final match ki pawdam lo sanjari amuk makha tarakpada FIFA World Cup da sanakiba final match ki khra gi pawdam pijari ingkum jani singama sampanya khai mari gi FIFA World Cup final da FIFA gi Florida ingkum jani singama samapanya khai mari gi FIFA World Cup final haiba si sahidu da mangarak suba oina sanakiba tournament asigi aroiba match ni game asi ingkum jani singam sampanya khai mari gi July mari da Switzerland gi Bern da laiba Wascott Doeb Stadium da sanaki West Germany na Hungary gi Golden team haina khangna maming salaba team adubu ahum ani da maitiba piki
mamangna sanaikiba group stage ki match da Hungary na West Germany bu nipan ahum da lakjaraba tawna thoikibani World Cup ki paring dak ingum jani singama sama panyakai marigi final asibu khaidi hena singthani ngai oiba match singi manungda ama oina khanai sanakiba phubon dugi wafam khak natana match asina malemgi ani subananjau matungi Germany amasu Hungary ana pawari da asoba inthin ama mampi ki haina su pawari singna khrana hainei ani subananjau da mai thibaga loina na Lachiki dignam mutanaba matungda match asina West Germany gi mafamda makoibu malemna masak khangbi bi chokthokchaba wakhan amana honuna pohon ki loina Hungary gi makaidana laibak asida leiriba communist sumnam engaki yaningda kumjani singam saban yakai taruki Hungarian revolution da soba thawinsin piki Germany da ingkumjani singam sapan yakai marigi final asibu bangi mitrang miracle of the brand haina khangnei Germany na ingkumjani singam sapan yakai marigi World Cup titan asi ahanba oina laukibaga loina tungda ingkumjani singam sapan humdramari amasung ingkumja ni singam sapan mauda da West Germany oina amadi ingkumjani sing ani tara mari da amu hana punsinanaba Germany gi sanglonda marirak sub oina lauki West Germany na World Cup lauba ngamba ahum saba laibangni mamangda urge ingumjani singamaga samapan kuntra amasung ingumjani singam sapan yakai amadi Italy amasung singam samapan kutha mari amasung singam samapan kutha ni fan hariba laibak sing asina phangki Hungary na ingumjani singam sapan yakai mari da ani suba amasung ingumja ni singama kunthani padara dars up takiba asing asi phawgi manungda World Cup ki khadi phajaba rizan oidro laiki ingumjani singam sapan yakai mari da pangthokki ba tournament asi Central Europe to lakpa team anina final da sangdanaki ba amata ngaiba FIFA World Cup ni Atopa Central European Libak Australia Sangdanaba Aduda Thar Taki Hungary gi background Mikey Margers Haina Sukhangnaba Hungary gi maming salaba golden team asi ingkumjani singama sama panyakai marigi World Cup ta soidana mai pakani haina thajanaki final pangthokadaba sahi manga ki mamangda team asina game kuthama toy sanabda kanana sumaithiba piba ngamkide ingkumjani singama sa panyakai humdoi gi Olympic champion amasung Central European International Cup ki winner Hari basing asisu Hungary na oiki ingkumjani singama sa panyakai humdoida Hungary na England bu Wembley da sanabata taru ohum da maithiba piduna United Kingdom amasung Ireland gi wangmadagi lakpa England bu masagi lebakta maithiba piba ngamba ihan hanba team oiki team asina World Cup pangtholam daida Bustavet England bu taret amad da yamna laksana maithiba fiki mayong naba namba oiriba Poland na takthok tokthok kibadagi Hungary na ingkumjani singama sa panyakai marigi World Cup ta qualifying sanabagi mathau takide West Germany Malayam da sona kiba ani subananjau ki pothok oina tholak kiba West Germany East Germany amasung Sar Protectorate France Protectorate kumjani singama samapan yakai ta German da tin kiba hairiba lebak sing asi ingkumjani singapan ya amaga samapan yakai gi athengma matam phawbada FIFA da yawo yahan kide wafam asina maram oiduna Germany na ingkumjani singam amaga samapan yakai da World Cup da saruk yaba phangkide ingkumjani singam amaga samapan yakai gi paring horokpada ngalingai matamda veteran playmaker Prince Wanterna namjinglaga Chef Havergarna national team coach amagi salon amuk hana lauduna mahak ingkumjani singamaga samapan kutha trukti kumja singamaga samapan ifrun doi fawo coach oiki ingkumjani singama samapan yakai matoi amasung ingkumjani singamaga samapan yakai humdoi gi German champion oikiba club FC gi khoisau Norton gi sanaroi kharaga noina West Germany gi team semki hairiba sanoi sing asi ayama matamda masana gi senthok nambi gi damak atopa thaba ama nataga launa itik tauba semi professional ngaktani ingkumjani singama samapan yakai marida pangthokiba tournament asigi mamangda West Germany na friendly international khak ka atenba qualifying campaign Norway amasung sarga namba tongnaba amada sanaki asuguma malemge thakta thoktuna sanak nabadagi mong asina national amasung foreign observer singna animang German team gi matik mangamgi maramda mayak sena khamangam ki matang asida FIFA World Cup inisingani kuntur ke salaba pautam do senjari pautam asida asod arai kivik yaurabasu tabiri basing pukchen sauna ngafi gani MM News Live pu miyeng tabiri khwai puno mapu amuka hna kurum jari